यूक्रेन की फोर्स ना रशिया ना ऑक्युपाई तौबा खाथंगबदा लेरिबा मरु ओइबा थोंग अमा थुगाइख्रे यूक्रेन की खाथंगबदा लेबा रशिया गे लानमिसिंग द मरु ओइना सप्लाई तौबदा सिजनरिबा थोंग अमा यूक्रेनियन फोर्स ना थुगाइख्रे हाइना ऑफिशियल रिपोर्ट अमा की मतुंग इन फोंगदोकले युमसा कैसा नुमित रशिया की लानमिसिंग ना बॉम्ब कापसिलखिबगी थौदोकता मसागी चही 12 सूबदा ngairiba nupa macha ama yauna civilian kaya ama asiana amadi asokapan thokhankhre Russia na control tawriba KhaThangbada Kherson region da Moscow na back tawba temporary administration ki deputy head oiriba Kirill Stromosov na haikibada Ukraine ki military na Antinipsky bridge Thugaikhre hairiba thong ase Dnieper river ki mathakta savane yumsa kaisa numitta missile kaya ama kapsilaktuna attack tawrokhe mahakna makata na haikibada kilometer 1.4 sangba thong adu sathina mangata mayok na halle adum oinama traffic ki oinadi athingba leite haire Stremosov na haikibada Ukrainian force na US ki maiki digi supply tawrokiba HIMARS rocket launcher season aduna akan ba mawong da attack tawkhe Kherson region ki manungsa na leriba Dnieper river lanthong na bahona vada thogdok adu thokibani haire Ukraine na Kherson region da leriba Dnieper river ase Maru Oiba crossing amasu oire thong asi thugaikhriba sina Russia na makhoi gi lanmi singge chana thangnaba potsai gi supply da su chauna akai ba thokle Moscow na appoint tawba Kherson administration gi head oiriba Vladimir Saldo na haikibada passenger vehicle sing ase thong adu lana satpa yagadra natraga yaroidra haibadu sapsana yangthokle kilometer marfurom hena lapa dam ama sizinaraga truck sing lanthok lansin tawre ngarang Ukraine gi force na artillery sing kapsilakhiba thokdok ta thong adu kai khibane Ukraine na numit asigi mamang dasu artillery kapsin khibagi thokdok ta thong adu kaya thoina chauna amangata thokhidavani haire Russia na Ukraine da sathariba lana sigi angan ba matamda Russia gi lan mising na Kherson region da sangkhe matam adu dasu Ukrainian sing na lepalaita na artillery season aduna attack tawkhi haire Ukraine Russian fighter ama kapthakre Ukraine ki KhaThangbada mafamda akanba lalakta Ukraine forcing na Novakhakovka city manakta Russian fighter jet Su-35 ama kapthakre haina Ukraine ki defense ministry aduna Twitter da phongdokhre malem gi atai dagi Russia bu naitom tahanba nongsuki damak oithongningai leite haina President Vladimir Putin na phongdokhre malem gi atai leibak sing dagi Russia bu kakthatpa amasung nongsuki sanction sing na Moscow gi Diket kaya gi progress mathanga onthok bahai badu oithokningai leite haina ningthauka numita Russia gi President Vladimir Putin na haikhre Ranil Wickremesinghe Sri Lanka gi anoba President khankhre laiwa ki senthum khamtheng na laikha tarakhiba fuel ana layeng gi hidak langthak chana thangnaba polam sing yauna nongmagi tangai fadaba polam sing khamtheng na mamal wangkhalakhiba amasung Fangkhidavadagi laibak miyam na paktaknana protesting tawrokhibadagi President Gotabaya Rajapaksa laibak thadoktu senkhraba Sri Lanka da Ranil Wickremesinghe bu ngarang laibak asigi anoba President oina khankhre Oiba da tabiriba pumnamak pu thagatjari